India Leingak Amadi Kuki Lalhouba Singga suspension of operation Makha Tana Sangtokkhre Amadi National Highway 2 da free movement LEIHANNABA Kuki Jo Council na WAREP LOUKHRE. Hairiba khongthang asi New Delhi da Ministry of Home Affairs Amadi Kuki Jo Council gi delegation amaga ngasi numit kharani asida leptana khanaraba matungda National Highway da free movement LEIHANNABA WAREP asi laukhibani. Loinana Kuki National Organization KNO Amadi United People's Front UPF ka Government of India ga lainariba suspension of operation su ground rules sing semtok semjin tawduna chahi ama Makha Tana Sangtokkhre sign tawnakhre ningsing bayabadi kumjali sing ani mangagi August tang amada su agreement sign tawnaki Makha tarakpada agreement asti Government of India Government of Manipur KNO Amadi UPF na kumjali sing ani nipangi August 22 da Chatnaraga Laki. Hana Yanakiba ground rules sing da matamgi oina extend tawduna lakiba su agreement kumjali sing ani kunmarigi February tang kunipanda loiki. Manipur da tholakiba irang na maram oiraga kumjali sing ani kulhumdoigi medagi ground rules sing semtok semjin tawduna agreement asi makha chathaduna lakibani. Amaromda KJC na laurakliba khongthang asina tha kuntaret hena chathok chasin yadana leiramba Imphal Dimapur lambigi oina anauba asa ama uduna Manipur gi saktam ngaktuna thambada amadi Manipur da ingtappa santi leina panba lamdam ama oiraklagadra haibagi thajaba uba ngamle haina laurakpa yabagi tanja ama oigadawri.